social media gi post khara mayamda pathok-sari ahanbada UNLF MPA gi Captain L Thangjing Allies Nauba Laifam Kanto Sabal Imphal West Manipur hairiba athoba si BP stroke tawrakpadagi laikhidre hairi post asigi matangda koronganba khumana asumna hairakli UNLF MPA gi Captain Iamba L Thangjing Allies Nauba Kanto Sabal Imphal West Masagi anaba amana manung matam sadana laikhidabada thamoi sokna nungaijade Iambagi thawaina mapugi laikolda ingna chikna leiba oirasunu haina thaunijari. Next update ta Arambai Tengol amadi Manipur Fire Service ki isil inaw singna langthabal singda mai chakpa loi muthatpa ngamkhre. Next update ta Indian National Congress Manipur gi page tagi asumna thadurakli mai pakpagi achumba khongthang Congress na thangjinba haure miyamna Congress pu nungsibagi mityeng thambiba haure Congress ki achauba mai pakpa amadi hausik hausingmak Parliamenta BJP ki MP oiduna lairiba Siri Bijendrabu BJP thadok lamlaga Congress ta changlakpa haibasi history da tangna thokpa thokdo amani